अहानबदा यामना मरुइबा पाव अमा अपडेट थमजगे केस्पर गरीना थेंबदा कुकी नुपी अमा सिरे कुकी नुपी सिंगना टेक्नोपोलदा लंबी थिंख्रे ngasi moreida thokiba nongmai kapnabagi thodokta IRB personnel ama sikiba aduga ahumna sokapan nangkiba adugi makha tarakpada moreida henba security forcing lakani haiba tabadagi moreida security forcing sanglakpa yaroi haina yamdabu kuki nupi singna tholaktuna technopolda lambi mayaida thachinduna laikre loinana AR gi team ama sumafam aduda sangsilakpa hotnabada kuki nupi singna athingba piki kuki nupi ama Assam Rifles ki Kesper gari amagi mamangda sangsinbada Kesper gari aduna thombadagi fibam थीना सोक्लब मतुंग लेकनब ngamdana leikidreba nupi adu handakta moreida special commando gi team amana SDPO more CS anan harpada senabani haiba hemkholan mate gi mamani hairi mahaki mamingna binelan kawi masagi sahi humpurum sure hairi aduga mathangi update asana Myanmar gi lalubasing yauna moreida leiribe state security singi mathakta kan momongda landarakle haina SP Krishna Tombi na thamoi sokna manipuri lengak amadi miyamda phungdorakli Manipur ki tonganba kuki homeland tanaba honariba kuki militant singbo border town moreida gi takthoknaba achoba thodang lawduna lanthingriba special commando gi SP gi thopuriba TS Krishna Tombi na social media da thamoi sokna manipuri lengak amadi miyam da phungdorakli wafam di hojik moreida leiriba state security force ki mathakta kuki militant sing landarakli asi Myanmar gi lalhuba sing yauna akan mongda landarakle hairi akan mongda landasa tharakpa asin state security sing tumna hana bo honarakle ekhoi su khangba yaba khangduna makhoiga hanba leitana mayoknari adubu ekhoi khangba ngamlaktra ekhoi gi commando personnel nongmaina panduna sire sokpa hore ward sin nagadaba afaba nongmai kaya sijinnare mai chakpa yaba bom kaya commando singi mathakta kapsilakle masina ekhoi gi kem mai chakpa horakle nongmai kapsilak liba kuki militant singa kusamnariba sing asina Myanmar gi maru lolaga question chele ekhoi su makhoi ga sabchana lanthingna mayam kumhai gumna yengduna leibiyu ekhoi kanba lakpa gi mathuta de commando ama oibagi tawpham thokpa ithau adu sabchana tawgani haina thamoi sokna phongdorakli panbe abadi hojik moreida leiriba special commando amadi state forcing asina moreida hek leiri khibadagi hauna chaba thakpagi lamda awatpa kaya yamna chawno mayokna duna lakhibani makhoina hawai amadi chaknatana atai chana basinjak fangdana awaba khangduna lakhibani mana masing thongduna chaning batarabasu security personnel singi pocket gi paisa puthoklaga yamna tangna leiraga chaduna laklibani moreida deploy tawduna thahum hena leirakliba commando personnel amadi security forcing gi marakta anayek yorokpada sumapung phana leyingba ngamdaba amasung imphal da puduna leyingba ngamdaduna awaba kaya mayokna duna laklibani matam khargi mamangda manipuri lengakna helicopter service toromba adusu lepkhibadagi anaba kaya imphal da puthokduna leyingba ngamdabadagi moreida awaba khangduna leirakhibani haujiksu khudongsa daba kaya asi moreida deploy tawriba state force singna mayokna duna leiribani adubu commando personnel sing amadi state security force singna hanba leitana kuki militant singa mayokna duna lanthengna khibani masigi mahai oina SDPO singtham anan harpada senabani hairiba Philip Khongsai amadi helkholan mate mai pakna kulai kayaga loinana fagat pangam kibani aduga mathangi update asina moregi irang laksinna Ministry of Home Affairs ta numit tari ni gi oina helicopter pibi na manipuri lengakna hijackre ngasi ayuk border town moreida kuki kulai paibasing state amadi central forcing the bomb amadi nongmai kapsin duna attack sa tharakpadagi IRB personnel ama leikidaba amadi moreida hojik oiriba law and order gi fibam asida tangai fadana emergency gi oiba thabuk thoram sing da sijinnabagi damakta manipuri lenga ki commissioner home gi thopuriba T Ranjit na Ministry of Home Affairs New Delhi MISA gi additional secretary police division official letter amathaduna manipuri state government ngasidagi kudakta MHA year SS helicopter pibiduna imphal da yamdrabada numit tare ni thamnaba hijackre laukalak liba khongthang asi hojik moreida oiriba law and order gi phibam asi yenglaga hojik oiriba phibam asidagi hena soksil laktana bagi thabuk paikhatpada amadi tangai fadana medical emergency lakpa matamda sijinnanabani loinana police department gi maikei dagi su hojik oiriba moregi phibam asida security personnel sing amadi khusu khulai nongmai maru sing puthok pusin tawbagi tangai fadaba leire hairakpadagi khongthang asi laukalak pani haina manipuri lenga ki home gi commissioner T Ranjit na Ministry of Home Affairs ta IBCT asida mayek singna palli aduga aruibagi update asina miyamdagi namduna selmun balakpagi thabuksing UNLF ka mari leina de amasung akan mamongda condemn tawi haukiba February 3 gi pung 3 ka makhairom taba matamda koktada leiba mitei pangal KS Amir Khan Dolai Papam Sakir Ahmad Amadi Abdul Sattar hairiba miyoi ahum asibu mayumda halakpagi lambi da faraga yamna tamthina furaga hunduklambatana natana makoina tonglakpa kar amadi sel oina lupa lak tramathoi munbi haure hairiba thodok asi UNLF ka kariguma makhal amatada mari leina de haina aina thingkraba manipur gi lala hulup UNLF ki secretary public city gi thopuriba M Sakhen na press ta thorakpa serul amana hairi serul asna hai haukiba February 10 ga humdoida waheng bam lekai da jewelry dukan
तौजबा नाउरेम कृष्णदास कौबा मियोय अमा महाकी मसिन मनाव अहुमगा लोइनना मयुमदा हलकपगी लंबीदा सखंगदब खुलाई पाइबा ममित अमाय खुंबा मियोय खरना फारगा कंचीपुर एरियादा मखोंगदा नोंमैना कापलगा अयावबु लुपा लाख कुंड्रोमगी ममल ओइगदबा सनाटो लाख कुनगा मंगा मुनबीखिबा अमदि हौखिबा था खरा असिदा खुलाई फाइबा सिंगना मियामदगी नमहादुना सेल मुनबा लाकपा किहन खंगहनबा थौदोक कया तोइना थोरकपा सिंग अदुदसु UNLF का मरी अमता लैनदे असिगुम्बा मिसम मियामगी पुंसीदा किहन खंगहनदुना नमहादुना सना लुपा लंथुम गरी लाकपा अमदि मुनबगी चथरकलिबा थबुक थोंग सिंग असि UNLF का na akan pamungda condemn tawi haidi UNLF na ireisa khudingma ki mafam da thamlakliba wafam di mamang sahi 2023 ki May ahumda loilam mapu India ki khujil thawrangda thuraba amadi makhoi gi agent oiba kuki kulai paiba kangbu singna mitei phurup ki miyo sing atamna na landarak tuna yum kai mai thaba yauna mihat mipun chatharakpadagi ngasi sahi lising kaya leiraklaba apunba manipur gi saktam da asoba singnaba ama aikhoina mayuknari asiguma phibam asida manipur gi apunba saktam ngaknaba honabada misam miyam kaya khutta khulai paiduna thawai khubakta haptuna lanthengna tangkakni अथौब खुलंगाक कयासु थवाइना पोंथा पिक्रे कया अमना सोइनाइदुना लैरी असिगुम्बा सिरबा लैबा कि लुरबा फिबम असिदा इरांग असिगी खुदोंचाब लौरगा लानाय सेल तानबा मियोइदा ओनसिनदुना सेल मुनबा लाकपा हुरान चिन्थि तौरिबा सखंगदब खुलाई पाइबा लूटर सिंग असिगी थबुक असिना इरैबाकी अपुनबा सक्तम ngaknaba sangsiliba लाल असिबु मलेमगी मियामदा लान उहन्नबा मचाक ओहल ली हाइरी फिबम असिदा लोइलम लैंगाक असिना सु मखोइना थदोकपा खुलाई पाइबा खुदपु कयामना इम्फाल मनुंग अमदि तंपाकी मफम कयादा मनिंग तौना फोंगना मिसम मियामदा की अखंग पिरी नमहादुना सेल खैली मिहात मिपुन तवहली लोइना लैंगाकी असिगुम्बा थवंगसिंग असिगी मरुमदा मणिपुरगी फुरुप असि लेखा ताना चिंगथनबा अमसुंग नमथनबा अरोनबा एजेंडा अमगी मखादा संगसिलकली हाइरी मरम अदुना असिगुम्बा अरानबा थबुक तौबा मियोइसिंग अमदि लोइलम लैंगाकी थवंग थौसिलसिंग असिबु इरैसा खुदमकना कंडेम तौबियो अमसुंग मखोइबु वरक वातेमदुना सुमथोकनबगी थौदांग अखोइ अमत ओइना लौमिनरसि हाइना UNLF ना इरैसा सिंगी मफमदा नोरुकना थमजरी हाइरी।